sak fazabasi sumai wanamro irak tak khuntakki pakhangane khun khani pakhanga trainakre leijaba gaise ꯑꯗꯨꯏꯁꯨ ꯑꯩ ꯉꯁꯤ ꯁꯥꯎꯔꯦ ꯑꯎꯕ ꯃꯤ ꯈꯛꯇꯅ ꯋꯥꯗꯣꯔꯤꯕꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯜꯂꯣ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯃꯤꯡ ꯁꯅꯥ ꯍꯧꯕꯤꯖ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯚꯥꯏꯔꯦꯜ ꯐꯅꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ ꯀꯩꯒꯤꯅꯣꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯗꯣꯝꯗ ꯍꯥꯟꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯦ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯕꯀꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯛꯑꯗꯤꯀꯣ ꯇꯧꯖꯔꯒꯦꯅ ꯂꯩꯖꯔꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯅꯦꯕꯀꯣ ꯀꯩ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯄ꯭ꯂꯦ ꯇꯧꯔꯛꯑꯒꯦ Falling down for years English song in pa my nabe. face touching. Falling down for years in my face touching. Cannot removable structure color into my heart again already painted. To you addicted by myself, asking question 1,000 times. To you addicted by myself, asking question 1,000 times. Did you how long should I have been wet? Did you how long should I have been wet? Wakal ihe ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯪꯂꯤꯁ ꯁꯣꯡ ꯇꯥꯕ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯃꯥꯁꯦ ꯏꯪꯂꯤꯁ ꯁꯣꯡꯁꯦ ꯌꯥꯝ ꯋꯥꯅ ꯁꯛꯏꯅꯦꯕꯀꯣ ꯂꯥꯁꯇ ꯋꯥꯈꯜꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯥꯛꯆꯕꯗꯣ ꯂꯣꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯁꯛꯂꯩꯅꯤꯀꯣ ꯁꯨꯔꯒ ꯄꯥꯜꯂꯒ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯃ꯭ꯌꯨꯟ ꯌꯦꯡꯒꯦ ꯃ꯭ꯌꯨꯟ ꯅꯣꯔꯃꯦꯜꯗ ꯂꯩꯕ ꯏꯊꯛꯇ ꯈꯂꯦ ꯀꯩꯅꯣ ꯅꯪ ꯗꯥꯛꯇꯔꯁꯦ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯎꯗ꯭ꯔꯤꯕ वो डॉक्टर अतई मानते ꯅꯪꯕꯨꯗꯤ ꯂꯩꯇꯦ ꯍꯩ ꯀꯩꯅꯣ ꯅꯪꯁꯦ ꯍꯥꯏꯗꯧꯗ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯑꯩꯕꯣ ꯑꯩꯗꯤ ꯊꯃꯣꯏ ꯄꯤ ꯏꯁꯩꯗꯣ ꯑꯁ ꯊꯃꯣꯏ ꯄꯤꯈꯤꯕꯒꯤ ꯍꯥꯔꯠ ꯌꯥꯎꯗꯕ ꯑꯣꯏꯔꯝꯃꯤꯅꯦꯕ ꯅꯨꯄꯥꯁꯦ ꯅꯣꯛꯄꯗꯤꯗꯤ ꯍꯥꯞꯆꯟꯕꯅꯦ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯍꯥꯔꯠ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯗꯤ ꯊꯃꯣꯏ ꯄꯤ ꯑꯟꯁꯔꯅꯤꯀꯣ ꯈꯨꯝꯃꯤꯁꯦ ꯗꯣꯛꯇꯔꯅ ꯍꯪꯉꯛꯄꯗꯨꯒꯤ tumba yam pambaday netro pekhada number chichi law phangai do number yam phangba nangna pusilaga aina dungaina phamdana sari sidi as women nupi gaise brain je khudung ai bane ko nupana pusala zarni na hoi tawda pusi hawi ko nupi khara de dubu kharamadi dum yawe ba khoi dum uba yawe ba ko nupana pusala zaradi ne ngai ba nupi ju khara ju lei mai nupana di wada sura pusalakti ne magi nupi gi damakta ko sini ne akhona thaina school tamakana khoi manabana haibu ko noi di lai pa do so ai nupi di akhoi di tu thak na lai pa da ba ya di na hairi bu khoi da sida leram di video se next ke video mina se मैं हमेशा पाव जमीन है मुझसे आई ऊपर है ना पी ना और में से दे अंगी ना मनी मनु दा मैं चेंज लाके तो ये जिम जे साना बबो होद्री बगो सक्का पना हान बदनेबा डम्बेल पाइदिंगे डम्बेल दो तुमिना की बाने सिगुम्बा इमान याम लई को हंदक तसो आइगी माने बे जिम चलागा को आई नंगोंदे हे नोइबा हंदरा दबनी यंगु यंगु हंदक ती गाय जिम चपे होबगा फोटो का थाजलक बिनी मोय ताऊ दबना ते को फ्रेंड सर्कल रे यावरी निको नेक्स्ट के भिडियो मिना से सिमक ने तौरीसे अखोई पुंसीदको मैथ्स तालाबको मिटचे सुमाय लेरंबसे सुमाय फट को ओंथोरा हलकपदको ज्ञान तादबिनी कइनो मोइता आमिसे थमगिबा मिरेंजे दुम थमोसिने हाकाचाबो होलजुको सुमाय येंगु यापोते दुम ज्ञान गावगिबनी हाइतारे सिगी वीडियो से म्याम अनंबना दि रिलेटेबल ओरमगनिको नेक्स्ट के वीडियो मिनासी काइना बेसैनी
ꯑꯁ ꯀꯞꯄꯤꯔꯣ ꯃꯥꯏꯁꯦ ꯀꯞꯄꯤꯅꯦ ꯍꯩꯃ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯄꯥꯗꯨꯅ ꯏꯁꯩ ꯁꯛꯑ ꯀꯞꯄꯤꯅꯤ ꯃꯕꯥꯅꯤꯁꯦ ꯃꯔꯤ ꯂꯩꯅꯕꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯥꯏꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯁꯩꯁꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯤꯔ ꯈꯪꯗꯦ ꯌꯥꯝꯗꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯣꯀꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯏꯁꯩ ꯇꯥꯁꯜꯂꯝꯅꯤꯅ ꯃꯥ ꯏꯃꯣꯁꯅꯦꯜ ꯄꯨꯔꯥ ꯕ꯭ꯔꯦꯛ ꯗꯥꯎꯟꯅꯤ ꯃꯥ ꯑꯣꯏꯔꯤꯁꯦ ꯅꯦꯛꯁ ꯀꯄꯤ ꯇꯧꯃꯤꯟꯅꯁꯤ ꯀꯩ ꯏꯁꯩ ꯅꯨꯡꯉꯥꯏꯁꯤꯕꯣ ꯑꯁ ꯑꯃꯤꯇꯥꯕ ꯕꯆꯟꯗꯣ ꯍꯣꯏ ꯀꯩꯅꯣ ꯑꯁ ꯀꯩ ꯕꯤꯠꯇꯅꯣ ꯃꯥꯅ ꯁꯛꯏꯁꯤꯕꯣ ꯇꯥꯔꯤꯕ ꯃꯤꯈꯩꯁꯦ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯐꯥꯎꯗ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯏꯁꯩꯁꯤꯒꯤ ꯃꯈꯣꯟꯁꯦ ꯑꯁꯤ ꯃꯌꯥꯝꯁꯦ ꯂꯩꯕꯅꯅꯦꯕ ꯑꯩꯈꯣꯏ ꯍꯟꯗꯛꯁꯦ ꯅꯣꯡ ꯆꯥꯔ ꯏꯁꯤꯡ ꯏꯆꯥꯎ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯁꯦ ꯁꯨꯅꯥꯃꯤꯒ ꯂꯥꯛꯁꯜꯂꯤꯁꯦ ꯅꯦꯛꯁ ꯀꯄꯤ ꯇꯧꯃꯤꯟꯅꯁꯤ ꯁꯛ ꯐꯖꯕꯁꯦ ꯁꯨꯃꯥꯏꯅ ꯋꯥꯅꯕ꯭ꯔꯣ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯂꯣꯏꯔꯦꯕ ꯏꯔꯥꯛꯇꯛꯇ ꯈꯨꯟꯇꯛꯀꯤ ꯄꯥꯈꯪꯒꯅꯦ ꯈꯨꯟꯈꯥꯒꯤ ꯄꯥꯈꯪꯒ ꯆꯥꯏꯅꯈ꯭ꯔꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯣꯏꯌꯦ ꯇꯥꯃꯣꯁꯥ ꯁꯤꯁ ꯆꯦꯁ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦꯀꯣ ꯗꯥꯏꯂꯣꯛ ꯂꯧꯊꯣꯛꯄꯁꯤꯐꯥꯎꯗ ꯁꯛ ꯀꯥꯛꯄꯒꯤ ꯗꯥꯏꯂꯣꯛꯅꯦꯀꯣ ꯂꯧꯊꯣꯛꯏꯁꯦ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯂꯥꯁꯀꯤ ꯋꯥꯍꯩꯗꯨꯗꯤ ꯊꯦꯠꯂꯝꯃꯤꯁꯦ ꯅꯩꯔꯤꯁꯦ ꯁꯤꯁꯇꯔꯅ ꯅꯦꯛꯁ ꯀꯄꯤ ꯇꯧꯃꯤꯟꯅꯁꯤ ꯅꯔꯁ ꯂꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯩ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏꯗꯅ ꯍꯪꯉꯨꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯚꯥꯏ ꯁꯤꯁꯇꯔ ꯀꯧꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯁꯤꯁꯇꯔ ꯀꯧꯗ꯭ꯔꯤꯕꯁꯨ ꯈꯨꯝꯗꯦ ꯍꯥꯏꯁꯤꯅꯤꯅꯦ ꯃꯣꯏꯁꯦꯀꯣ ꯅꯔꯁ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝ ꯍꯣꯁꯄꯤꯇꯥꯜ ꯀꯩꯀꯩꯗ ꯗ꯭ꯌꯨꯇꯤ ꯄꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯁꯤꯁꯇꯔ ꯇꯧꯔꯕꯅꯤꯅ ꯃꯥꯏ ꯅꯨꯄꯥꯅꯁꯨ ꯁꯤꯁꯇꯔ ꯀꯧꯗ꯭ꯔꯒ ꯈꯨꯝꯗꯦ ꯍꯥꯏꯁꯤꯅꯦ ꯕꯦꯔꯥꯅꯦ ꯅꯨꯄꯤꯗꯣ ꯅꯔꯁ ꯑꯣꯏꯕꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯕꯥꯂ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯑꯉꯥꯡꯒꯤ ꯅꯥꯍꯤꯒ ꯂꯣꯏ ꯇꯥꯔ ꯀꯥꯏꯔꯝꯕꯅꯤ ꯑꯉꯥꯡꯗꯣ ꯃꯁꯛꯇꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯇꯜꯂꯤꯕꯣ ꯀꯥꯔꯟ ꯇꯥꯕ ꯃꯄꯥꯁꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯅꯤꯀꯣ ꯃꯆꯥꯗ ꯆꯀꯠ ꯂꯥꯎꯕꯁꯦ ꯑꯁꯤꯅꯤꯀꯣ ꯃꯦꯟ ꯋꯤꯜ ꯕꯤ ꯃꯦꯟ ꯍꯥꯏꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯥꯔꯟ ꯇꯥꯖ ꯂꯩꯔꯕꯅꯤ ꯅꯨꯄꯥꯈꯩꯁꯦ ꯅꯦꯛꯁ ꯀꯄꯤ ꯇꯧꯃꯤꯟꯅꯁꯤ ꯅꯪ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯂꯣꯏꯅꯅꯤꯡꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯌꯦꯠꯂꯣꯏꯗ ꯅꯪꯅ ꯅꯛꯁꯤꯟꯅꯅꯕꯅ ꯑꯩ ꯐꯅꯌꯥꯝꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯆꯦꯜꯂꯕꯅꯤꯅ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯔꯣꯏ ꯑꯗꯣ ꯁꯤꯝꯇꯪꯗꯤ ꯈꯪꯉ ꯆꯠꯀꯣꯍꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤꯁꯦ ꯅꯁꯛ ꯊꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯑꯍꯦꯟꯕ ꯄꯥꯝꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯁꯤꯝꯇꯪ ꯈꯪꯉ ꯆꯠꯀꯣ ꯀꯩꯁꯨ ꯍꯥꯏꯗꯤ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯑꯗꯨꯝ ꯆꯠꯄꯤꯈꯤꯕꯗ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯈꯥꯝꯃꯔꯣꯏꯗ ꯅꯨꯄꯥꯅ ꯀꯥꯏꯅꯔꯒ ꯆꯠꯈꯤꯕꯒꯤꯀꯣ ꯃꯥꯏ ꯁꯛꯀꯨꯀꯥꯁꯦ ꯕꯦꯔꯥꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯥꯏꯅꯔꯀꯥꯟꯗ ꯄꯨꯊꯣꯛꯅꯕ ꯋꯥꯔꯤꯁꯦ ꯀꯣꯏꯅꯔꯤꯉꯩꯗꯅꯀꯣ ꯗꯥꯅ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯤꯛ ꯆꯥꯗꯁꯨ ꯑꯩ ꯅꯉꯣꯟꯗ ꯉꯥꯎꯖꯔ ꯂꯥꯛꯏꯅꯤꯒ ꯍꯥꯏꯗꯣꯏꯅꯦꯕ ꯀꯥꯏꯅꯔꯀꯥꯟꯗ ꯃꯇꯤꯛ ꯆꯥꯗꯕ ꯅꯉꯣꯟꯗ ꯂꯩꯕꯤꯔꯤꯁꯦ ꯀꯅꯥ ꯂꯩꯕꯤꯗꯣꯏꯅꯣ ꯑꯩ ꯅꯠꯇꯗꯤꯒ ꯍꯥꯏꯗꯣꯏꯅꯦꯕ ꯅꯨꯄꯤꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯨꯄꯥ ꯃꯌꯥꯝ ꯈꯪꯖꯜꯂꯣ ꯑꯩꯁꯤ ꯏꯆꯥ ꯑꯃ ꯄꯣꯛꯑꯕꯅꯤ ꯑꯁ ꯂꯣꯏꯔꯦꯗ ꯐꯔꯦꯗ ꯀꯅꯥ ꯂꯥꯛꯑ ꯌꯦꯡꯕꯤꯔꯗꯣꯏꯅꯣ ꯀꯥꯏꯁꯤ ꯌꯥꯗꯦꯀꯣ ꯁꯤ ꯌꯥꯗꯦ ꯑꯩꯁꯤ ꯑꯩꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯗꯅꯕ ꯑꯩꯒꯤ ꯁꯛꯁꯨ ꯃꯥꯡꯗꯅꯕ ꯑꯩꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯡꯗꯅꯕ ꯁꯤ ꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤ ꯇꯧꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯅꯨꯄꯥꯗꯣ ꯀꯩꯒꯤꯅꯣꯗ ꯅꯨꯄꯥꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯍꯣꯔꯃꯣꯟ ꯃꯥꯟꯅꯗꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯃꯥꯏ ꯅꯨꯄꯤ ꯄꯨꯅꯐꯥꯎ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯃꯤꯆꯤꯅ ꯌꯦꯡꯉꯤꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨ ꯌꯥꯗꯦ ꯏꯁꯣꯔꯅ ꯁꯦꯝꯕꯗ ꯌꯥꯎꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯃꯤꯠ ꯉꯥꯎꯍꯜꯂꯣꯏꯒꯦ ꯀꯥꯔꯟ ꯆꯠꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯒꯅꯦ ꯍꯦꯛ हलपद नुपादुना हलपद एट्रेक्टिव ओइनबा लेहनबा इसे अैगी इथौनेबा अदु नत्रदि अतोप नुपीदा ngauruni ngaurudoi नुपीदुसु कुइरोएबा दुम मासु विक्टिम तारा तो होदोइनेबा माना मपादा कोइबा नुपीदो अदुसु सिसु विक्टिम तारा तो होदोइनेबा सुकुइ कोइरो इसा पोमिनबा मयाम खंगना लीगल वाइफ तो उरुरगा कोइरो कना ताइला ताइना पोप लाउना इसा पोमिनबा नुपीसिदा दुम तादोइने
ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯍꯩ ꯑꯃꯅꯦꯕ ꯏꯆꯦꯅ ꯐꯣꯡꯉꯤꯁꯦꯀꯣ ꯅꯨꯄꯤ ꯃꯌꯥꯝꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯃꯤꯠ ꯉꯥꯎꯗꯅꯕ ꯂꯨꯅ ꯇꯧꯅꯕ ꯑꯩꯈꯣꯏꯁꯦ ꯂꯨ ꯅꯥꯟꯅ ꯂꯩꯕ ꯍꯛꯆꯥꯡ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯕꯣꯗꯤ ꯃꯦꯟꯇꯦꯟ ꯇꯧꯔ ꯂꯩꯕ ꯃꯥꯒꯤꯗꯃꯛꯇ ꯀꯦꯕꯤꯕ ꯂꯩꯁꯥꯏꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯗꯦꯠ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯦꯗꯅꯀꯣ ꯍꯦꯛ ꯎꯕꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯅꯕꯅꯤ ꯅꯨꯡꯁꯤꯅꯕꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯅꯤꯅ ꯈꯜꯂꯦꯕ ꯃꯣꯏꯗꯣ ꯑꯩꯈꯣꯏꯒ ꯍꯣꯔꯃꯣꯟ ꯃꯥꯟꯅꯗꯦꯕ ꯌꯥꯝ ꯆꯨꯝꯃꯦ ꯃꯤ ꯃꯌꯥꯝꯁꯦ ꯌꯨꯝ ꯄꯥꯜꯂꯦꯅ ꯍꯦꯛꯇ ꯇꯧꯕꯒ ꯀꯣ ꯆꯠꯁꯟꯕ ꯇꯂꯞ ꯆꯥꯁꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯏꯕꯀꯣ ꯑꯗꯨꯗ ꯅꯨꯄꯥꯁꯤꯗ ꯍꯦꯛ ꯎꯕꯗ ꯌꯥꯝ ꯆꯃꯣꯠ ꯆꯅꯥꯏꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯕꯅꯦ ꯑꯩꯗꯤ ꯌꯥꯔꯦꯅ ꯂꯩꯊꯣꯛꯄ ꯅꯨꯄꯤ ꯌꯥꯝ ꯎꯏꯌꯦꯕꯀꯣ ꯑꯗꯨ ꯇꯧꯕꯤꯗꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤꯗꯃꯛꯇ ꯂꯨꯅ ꯅꯥꯟꯅ ꯂꯩꯕꯤꯕ ꯀꯦꯔꯒ ꯂꯩꯕꯤꯕ ꯃꯥꯅ ꯍꯦꯛ ꯎꯕꯗ ꯍꯔꯥꯎꯅꯕ ꯇꯧꯕꯤꯕꯀꯣ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯩꯅ ꯂꯨꯅ ꯅꯥꯟꯅ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯔꯥꯎꯅꯤ ꯑꯩ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡꯅꯁꯨ ꯍꯔꯥꯎꯗꯣꯏꯅꯦꯕ ꯏꯃꯨꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯏꯆꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯦꯀꯣ ꯅꯨꯄꯤ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯁꯜꯂꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯗ ꯄꯥꯟꯁꯤꯜꯂꯒ ꯄꯨꯟꯁꯤꯁꯦ ꯆꯦꯟꯖ ꯑꯃ ꯇꯧꯔꯛꯅꯕ ꯍꯣꯠꯅꯧꯕꯀꯣ ꯃꯧ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯑꯗꯨꯏꯁꯨ ꯑꯩ ꯉꯁꯤ ꯁꯥꯎꯔꯦ 차오르노바 누니야 Biraningo. As lesabi pa kangi sangoy nung yam chala na pa ni ko. Ay nasi sorry video mo tik jam nokning ba ni kamla. Au ba mi khatta na wa dori bani si video se. Magi ko saw si di khang di dai. Ay haibom ga khang di mai ko saw si di. Next ka video mina se. Mondrang mangni ne single gay se warabani ko video ke kai da oinaba myam thagat pasida single khara se warabani ba mondrang mang ga lenge di kupang thare ni mama awa ba se khangman da ngawrabani next ka video mina se माइनु पिजे सावले फरे फमजु याम चीना फजरबा फोटो कापा लाइनी को अदुगा लाइक खता पुरा लाक पान द नुपाजे सुमाइ पुथोरा ngak pa अदुगा नुपि देंग नुपि दो मादि पोस्ट का तौले ड्रो मी नुपि दो फोटो कापचर द्रोबनी फजमा फमजि दा गाना तौजरबनी बा नुपादि कारण दो सुमाइ तौबजे याउदबा नते खोजु कोइ चला कांदा को थमोइ द चाकपजे सि खंगबनी को म्याम नेक्स्ट के भिडियो मिना से Just लेजबा गाइजे Single si ne ka ko jam nokning ba ni ko leijaba mayam di ko tet ka tai ko khubang na aduga mari tatagi chaka don tet Ketna bas yam ketni ko later but the why ko ta sengda sini ko single versus couple haije ko myam aroi bagi video si di ko luna butina raga di ko aina phangi ba ikai ba aina phangi ba chaga da ba saru khitang to jo magi da mata saru thuning bu da ba jo ro phatta ba jo maru ina si video si nupa gi ni ko myam yengmina ji play taw ra ge as kauk sali ni mama na ba se Haujikin nupa di ahan bagi des ma da phajara ga yengi ko ti phajaba da duga camera lem da ma as ka toy ha duga mama na ba best friend da option ba phajara phamma ga ma ne ta na yenga ge taw ne mama na da duga camera lem da mama na ba masen je lu na buti na ri ko ja thi ba ta ne taw ri je ma na phangi bai kai ba se mangon da ju pining bu do karan tawning bu dum Ichan chan na tinda ba imana bi na taw ba karan ga best friend na taw ba karan ga ko khet na ba ne se asi ki video se hek ho bu de yenga pa je loi na nungai bu ko roi ba ki video se jam chi na nungai gare si na ai gi oire ado myam su karam ne nungai ha bu do comment section da thabiramo adu di mata la sanjarage bye